Lainga kya thang matung inanga sidagi Manipur laiba school amadi college sing hangba hongnakhrei. TOMTV na koina chatuna yenglubada CC Higher Secondary School, Moirangpurel High School, Haingang High School, TZ Higher Secondary School, KC High School amadi Ivotonsana Higher Secondary School ngasidagi hangduna mahiroi sing laktuna class tawba thengnarkhi. The Manipur Liquor Prohibition Second Amendment Bill 2018 ge Selection Committee ge Chairman Nang Chingduna ngasi sekmai amadi fayengi yu sungba mafam singda chatuna hakthengna ni yingsingkhrei. Yengsin khongchara da committee asigi members oiriba MLA ke Megha Chandra, MD Fazur Rahim amadi H Tingo susarukya ki. Bharatiya Janata Party BJP Manipur Pradesh na sinduna Executive Committee meeting ama ngasi Chingmairong da laiba Hotel Classic Grande da pangthokrei. Mefamadugayu ke hanba session da Manipur ke Chief Minister in Biren, BJP Manipur Pradesh ke President ST Kendra, BJP Manipur State ke Incharge Sambit Patra amade State Organizing Secretary Organization Ave Kumar Girina DICE member singwena sarukya ki. Manipur State Transport MST gana wa venture amada Manipur yamna historic oiba Tongzai Maril haina khangnariba lambi asida fauduna chatkadaba IMPHAL to Thangal, IMPHAL to Jawgangtek ngasi Additional Chief Secretary Transport B Wi-Fi na launch tawkhrei. Bharat lengak amadi Manipur lengak anina miyam gi aifana bagidamak paikhaliba scheme sing asi miyam na kadai fawba fangli haibagi report ama hayengdagi hona khomgatna bagidamak campaign ama horagani haina Iravat Foundation Manipur na phongdoraklei. Thaubal Moizingdagi chahi mari dangai riba RIBASH Khan gi misi da chenaba miyoi sing Manipur lengakna pung kunmari gi manungda puthoktrabadi misi asiga mari leina semkiba JAC na state asida leriba tongan ba CSO singi matenga loinana akan makongjang changsilagani haina lengak pungning chingsilaklei. Lamphel Police Station ki manung chana ngarang numidang pung nipan khara helakpa matamda masak khangdaba miyoi kharana Tera sapam leirakta sapam kunje kesor alias ke bagi yumda hand grenade ama langsilambata natana nongmai round khara su kapsilam le hari bomadu pokhai hodrabasu nongmai kapsilambaduna maramoiduna yumgi thong thonau gi glass khara akai toi thokhrei. Hairo Kabo Laikai de Assam Rifles athabak tauba Abuzam Robenbo Republic Day Thauram ga mari leinana Jivan Raksha Padak Series Award 2020 ki khalaklei. Award asigi oina lenga ki maikai digi medal ama certificate amadi sel oina lupa lakh ama yauri.